ngasi phongkhibasi phongdagi maru oiba paukhong ka charaga memda share tawjage ahanbada nungdaira phongbasi phongdagi maru oiba pawamana Imphal West da COVID hospital ama linkhatlagani Anauba SOP ama CM duna COVID thengnanaba hotnaragani CM COVID-19 positive oiba miyoi sing layengbada khudongcha nabagi damakta Anauba COVID hospital ama Imphal West linkhatnaba sarkarna thorang paikhatpa hore loinana COVID thengnanaba Anauba SOP ama CM duna athuba matamda laukhthoklagani COVID layengbada sel thumgi awaba kokhonnanaba Ayush Bharat amadi Chief Minister Hakselgi tengbam CM Haistia asisu konsinduna sanahalagani masida natana COVID layengi damakta frontline de songthoktuna hotnariba doctor nurse health worker singsu life insurance mathang sahi English ni kunga matoi phawba sanahalangani haina Chief Minister N Birena phongdokhre wafam asing asi Chief Minister Secretary ta pangthokpa COVID-19 gi matangda Manipur miyam da mamut tana khangananaba amadi section thorangi thabak lakhotnaba warol sing yawba banner pamphlet sing miyam da yenthokpagi thoramda haikibani Chief Minister na makha tana haikibadi ngasi yenthokliba COVID-19 gi paujal puba leaflet amadi banner sing asi lambi da seliba gari sing da thetuna Manipur gi sing amasum tamgi mafam sing da yahonduna COVID-19 dagi karamna section thorang lakhotkadagi haibadu miyam da khanganbani haiki Health Department mapung oiba thodang lauduna sinkiba thoram maduda CM gi advisor Health in charge Dr. S Ranjan Principal Secretary Health Bulunmang Health Director Dr. K Rajo yauna department ki makok thongba official kya su saru yakhi amaromda CM na hai Anauba SOP CSC satnaba matamda yariba makai mi pulhandaba sorana chingba pangthokpada mi taradagi hena tilhandaba bus amade passenger puriba auto gari na singbada mi ka hena tonghandaba saksa haizanaba tawhandaba hidak thakphamda mi pulhandaba kya paikhatkani asumna nauna semgadoriba COVID-19 gi chatna kanglon sing asi numit taraga marini dagi kun phawbada ngakna satpada Manipura COVID-19 laksinba ngamgani haina khalli haiki COVID-19 ngakthokpa haibasi sado humdradi miyoi masa masana section thorangi thabak lawjagadabani maduna miyamna yariba makai COVID-19 gi SOP ngakna satsi haiki ngasi phawbada sarkarna COVID-19 thengnabada achangba senpham gi matangda Chief Minister na haikibadi hauzik phawbada Laichat asi thengnanaba hotnabada lupa crore humpuganithoi rom sading tokre masigi manungda COVID care center sing lingkhatpada lupa crore kunga taruka lakh humpuganipan medical equipment sing leibida lupa crore ahunga lakh kuntraga mapan testing machine sing leibida lupa crore aniga lakh Marfuga mapan Anauba COVID care sing hangdokpada lupa crore mangaga lakh kuntraga humdoi ambulance sing leibida lupa crore aniga lakh yankhaiga humdoi transportation da lupa crore ahunga lakh nifuga taru Chief Minister COVID relief fundagi su lupa crore taraga mapan sading tokre haiba wafam phongdokhi Chief Minister na hai RIMS amadi Jenims Hospital ventilator amadi oxygen gi khudongchaba phangba henba phamung nifu hengatle Private hospital gi oina Sija Hospital phamung yankhai Rasmidisty dasu phamung henganaba thabak paikhatli masida natana ventilator oxygen gi khudongchaba phangba phamung humdraga manga district hospital tareta phangangadawri hospital singda oxygen gi awatpa leitanabagi damakta hauzik phawbada oxygen cylinder sangwa yenthokre government gi hospital singdasu ventilator marfuga taruk amadi oxygen concentrator machine oxygen gi awat pa leitanabagi damakta hauzik phawbada oxygen cylinder sangwa yenthokre government gi hospital singdasu ventilator marfuga taruk amadi oxygen concentrator machine samaga kuntraga nipan pikre Anauba SOP asi ngasi nongmanini asida lauktokladuna satna hanlagani SOP asi mapung phana satna hananaba laikai gi club singna achauba thodang lobiyo laikai singda lairiba dukan singda khaini kwan singba yonba yadaba yum amada pot laigadaba mi amakhakta khandoklaga card system satna halaga dukana pot lehenba hek yariba makai mi yamna tilhandanabagi thabak paikhatnabagi policy amasu haudokani local market amadi main market hangdokpagi matam khana thabak paikhatkani haiki hainasu pauksi isna makhatana phungdorakli atopa paw namu nupi masa ma izat mangan khibagi report kaukhre nungtigi phongba pauksi amara thasigi kunga matoida phonghiba pawda kangpokpi district ta pikliba nupi masa amada nupi oibigi izat mangan khibagi thaudo adu child right violation case laukhanaba Manipur Commission for Protection of Child right na thaudo sigi matangda Bishnupur District Police ki ASP da marik sumber report piraknaba khankhre hairi rak thana nuaitaba paw amana mu saknai reba ayiba sagol sem Indra Kumar ngasi laikidre
Manipur lolgi saknairaba iba amadi All India Radio Imphalgi drama puthokpa Drebugargi station director phawba oiramba Manipur Patriotic Rights Forum gi president oiramba Sagolsem Indra Kumar na masagi anaba amadigi Thamaiban Khuyathongda leiba masagi yumna ngase ayuk laikhidre Maki laikhidaba Manipur gi aibasingi apunba lup amasu oiriba Union of Association of Manipur Rights Patriotic Rights Forum Manipur Tripura Assam Ipak Film Production awapa phungdurakli Thana mapan gi oiba yamna nungaitaba tahaidaba paw amanamo ICU da TB laying libi nupi ama hospital gi staff na izat mangankhre yamna tahaidaba thagdo ama Gurugram gi private hospital da intensive care unit ICU da laying libi sei kun gi mathoirom surabi nupi masa ama hospital adugi staff na nupi oibigi ikai kumnaba mangankhre police ki report matung ina nupi masa asi nupa asina ICU da nupi masa asina gyan tadana leiringai da thaba asi sathakibani hairi Nupi masa asina gyan taraklaba matung maki masa sokre haba khangmadagi makna masana complain ama izaduna mapada haiduna Susan Lok Police Station aiba serol ama pisinduna case ama register tawki nupi masa asi hauji hospital layengli pawsigi matung ina nupi masa asina sorhonba warakpadagi hospital la yenglubada TB ni haiba khangmangambaga loinana ICU da thamduna layenglakibini Assistant Commissioner of Police Usa kudu na phungdok kibada nupi masa asina mahakpu hospital gi staff na rep to bikre haina message tharak tuna hairakibane police na case ama IPCC gi section 376 of 2 of E gi makhara case ama register to boga loinana staff adu masak khangba ngamkhre hairi haina su pausis na makhatari pung nipu nipan gi general strike jana bu purakpadi handokre all Manipur Muslim Organization AMSO amadi PSU DM University na state asigi higher education maitai pangal singne sada mari gi reservation PU haiba dabi tawduna October kun gi nipan gi ahing nungyai digi hauduna pung nipu go nipan gi general strike sathanamba du ngarang numidang minister gi wari sanabadagi yanaba puraktuna strike handokre hairi ngarang numidang CM secretariat ta AMSO amadi PSU DM University gi lusingba singa wari sanaki wari sanabadu da mahairoi loop ani asina taliba dabi adu piragani haina sip minister na phongdokhi loinana lakliba mathang tha November 8 da sip minister na mahairoi loop ani asiga amu hana wari sanaduna taliba dabi singa sigi matangda khanaduna yanaba purakani haiki sip minister na wari sanaba loiraba matung da AMSO gi lusingba oiriba Yunus Ali khulakpamna paumi singda phongdokhibadi sip minister gi wari sanabadu da higher and education gi commissioner Mangsa tabam Hare Krishna su saruk yaki Commissioner asina DM University da higher education gi oina mingchan bagi matam loirabasu maitai pangal singi oina mingchan bagi ayap apigani haina phungdokhi maramaduna chief minister ga wari sanaba asida mahairoi loop ani asina taliba dabi asi mai paklabanina strike khongjang asi handokpani strike manungda asok apan kya yaukiba adugi tamaktasu loop ani asigi maikedi nungaitaba phungdokhi haina Makha tarakli duga maps no show horen pung mapan makaida ataupa anauba video upload tawjarake